ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛꯀꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪ ꯇꯞꯄꯤ, ꯃꯣꯡ ꯍꯥꯖꯗꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯞ ꯆꯥꯅ ꯌꯥꯎꯕꯤꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯣꯏ ꯏꯕꯦꯝꯃ ꯊꯣꯏ, ꯊꯣꯏ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯊꯣꯏ ꯁꯨꯃꯥꯡꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯐꯧꯔꯤꯕ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ ꯑꯧ ꯏꯃꯥ, ꯇꯥꯔꯦ ꯂꯥꯛꯑꯒꯦ ꯏꯃꯥ꯫ ꯀꯩ ꯍꯥꯏꯒꯦ? ꯍꯥꯏ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯄꯥꯜꯗ ꯉꯔꯥꯡꯒꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯣ ꯐꯧꯗꯣꯛꯂꯝꯕꯅꯤ꯫ ꯍꯥꯏ ꯍꯌꯦꯡꯗꯤ ꯆꯩꯔꯥꯎꯕꯅꯤ, ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯁꯤꯀꯣ꯫ ꯑꯍꯣꯏ ꯏꯃꯥ, ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯏꯃꯥ? ꯁꯦ ꯀꯣꯜ ꯂꯤꯛ ꯆꯐꯨ ꯎꯌꯥꯟ ꯑꯗꯨꯒ ꯆꯦꯡꯐꯨꯅꯆꯤꯡꯕꯁꯤꯡꯁꯦ ꯂꯣꯏꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯡꯈꯟ ꯑꯃꯗꯤ ꯐꯤ ꯑꯃꯣꯠꯄ ꯂꯩꯕꯈꯩꯁꯨꯅꯦ ꯂꯣꯏꯅꯃꯛ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯂꯝꯇꯨꯁꯤꯡꯁꯦ ꯁꯤꯁꯨ ꯂꯣꯏꯅ ꯇꯩꯊꯣꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ? ꯀꯥꯡꯈꯟꯁꯤꯡꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎꯔꯣ, ꯑꯗꯨꯒ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯅꯅꯕ, ꯑꯗꯨꯒ ꯑꯇꯩꯅ ꯆꯥꯛ ꯇꯣꯛꯂꯒ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯏꯅꯥꯎ ꯊꯥꯖ ꯍꯣꯏꯁꯨ ꯍꯧꯕꯤꯔꯨꯒꯦ, ꯃꯈꯣꯏꯒꯤꯁꯨ ꯄꯨꯟꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯃꯤꯟꯅꯔꯒꯦ ꯏꯃꯥ꯫ ꯍꯣꯏ ꯆꯠꯂꯣ ꯍꯧꯔꯨꯔꯣ꯫ ꯊꯣꯏ ꯃꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒ ꯆꯥꯎꯕ ꯃꯥꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯁꯥ ꯐꯥꯕ ꯃꯇꯝꯅꯤ꯫ ꯊꯣꯏꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯊꯥꯖ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯗꯥꯏꯗ ꯂꯩꯒꯦ? ꯁꯛꯍꯦꯟꯕꯤꯅ ꯏꯁ ꯀꯗꯣꯝꯗꯒꯤꯅꯣ? ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯊꯣꯏ? ꯑꯩꯈꯣꯏ ꯊꯥꯖ ꯍꯪꯂꯤꯕꯗꯤ? ꯏꯗꯣꯝꯆꯥ, ꯍꯌꯦꯡꯗꯤ ꯆꯩꯔꯥꯎꯕꯅꯤ, ꯑꯗꯨꯅ ꯉꯁꯤ ꯐꯤ ꯑꯃꯣꯠꯄ ꯂꯩꯕ, ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯊꯥꯖꯁꯨ ꯃꯥꯁꯨ ꯇꯧꯃꯤꯟꯅꯁꯦꯅ ꯍꯧꯕ ꯂꯥꯛꯄꯅꯤ꯫ ꯊꯥꯖꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯗꯣꯝꯆꯥ? ꯏꯁ ꯀꯌꯥꯗꯅ ꯊꯧꯅꯠꯇꯅ ꯊꯧꯁꯥꯔꯤꯕ? ꯍꯥꯏ ꯀꯅꯥꯒꯤ ꯆꯩꯔꯥꯎꯕ? ꯀꯔꯤꯒꯤ ꯆꯩꯔꯥꯎꯕꯅꯣꯕ? ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦꯀꯣ꯫ ꯍꯥꯏ ꯆꯠꯂꯨ, ꯊꯥꯖꯒ ꯇꯨꯝꯃꯤ, ꯍꯧꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯣ ꯏꯗꯣꯝꯆꯥ, ꯊꯣꯏꯅ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯛꯍꯦꯟꯕꯤꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯀꯔꯤ ꯑꯉꯥꯡꯅꯣ? ꯃꯤꯅ ꯇꯨꯝꯃꯤ ꯍꯥꯏꯗꯤ ꯇꯨꯝꯃꯤꯗꯅ, ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯊꯧ ꯌꯥꯝ ꯂꯩꯇ꯭ꯔꯣ ꯅꯪ? ꯅꯊꯧ ꯌꯥꯝ ꯂꯩꯇꯕ꯭ꯔꯕ ꯅꯪ? ꯌꯥꯝꯅ ꯁꯨꯅꯤꯡꯉꯒꯅꯦ ꯑꯩ ꯄꯤꯒꯦ, ꯁꯨꯔꯨꯁꯨ ꯂꯥꯛꯑꯣ ꯑꯩ ꯄꯤꯒꯦ꯫ ꯊꯥꯖ ꯃꯃꯥ ꯁꯛꯍꯦꯟꯕꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯨꯝꯃꯝꯕꯗꯒꯤ ꯈꯪꯕꯩ ꯂꯥꯛꯄꯩ ꯍꯧꯒꯠꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ? ꯀꯅꯥꯗꯨꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯑꯁ ꯑꯩꯗꯤ ꯈꯪꯉꯤꯍꯦ꯫ ꯏꯆꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ? ꯑꯁ ꯑꯩꯗꯤ ꯃꯤꯀꯞꯀ ꯑꯃꯗ ꯊꯣꯛꯇ꯭ꯔꯦꯗꯅ ꯑꯗꯨꯝ ꯇꯨꯝ ꯂꯩꯔꯝꯃꯤ, ꯀꯅꯥꯝꯇꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯏꯃꯥꯁꯤ ꯁꯨꯕ ꯈꯔ ꯍꯧꯗꯣꯛꯄꯤꯔꯗꯤ ꯐꯗꯧꯕ꯫ ꯍꯥꯏ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯍꯧꯗꯣꯛꯇꯧꯔꯤꯅꯣ? ꯇꯨꯝꯕ ꯍꯥꯏꯁꯤꯗꯤ ꯏꯁꯥꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ ꯃꯈꯩ ꯄꯦꯟꯅ ꯇꯨꯝꯒꯗꯕꯅꯤ꯫ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ, ꯑꯁꯤꯕꯨ ꯃꯆꯥ ꯌꯣꯛꯏꯅꯦꯌꯦ꯫ ꯆꯨꯝꯃꯤ, ꯃꯆꯥ ꯈꯣꯏꯌꯨꯛ ꯆꯨꯝꯃꯦꯕ꯫ ꯑꯗꯣ ꯏꯆꯦ ꯀꯩ ꯂꯩꯔꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯍꯌꯦꯡꯁꯦ ꯆꯩꯔꯥꯎꯕ ꯇꯥꯏ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯌꯨꯝ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯦ ꯍꯥꯏꯌꯦ ꯏꯃꯥꯅ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯥꯡꯈꯟ ꯀꯩꯀꯥ ꯑꯃꯣꯠꯄ ꯂꯩꯕꯈꯩꯗꯣ ꯁꯨꯗꯣꯛꯀꯅꯤ, ꯑꯗꯨꯒ ꯍꯣꯔꯦꯟꯅ ꯆꯥꯛꯁꯪꯒꯤ ꯀꯣꯟ ꯀꯩꯀꯥ ꯆꯦꯡꯐꯨꯁꯨ ꯐꯦꯡꯒꯗꯣꯏꯅꯤ꯫ ꯑꯗꯨꯒꯤ ꯅꯈꯣꯏꯁꯨ ꯇꯧꯔꯣꯏꯗ꯭ꯔꯅ ꯍꯧꯕ ꯂꯥꯛꯄꯅꯤ꯫ ꯍꯩꯃꯥ ꯑꯁꯦꯡꯕ꯭ꯔꯣ ꯏꯆꯦ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯏꯆꯦ ꯐꯔꯦ, ꯑꯩꯒꯤꯁꯨ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯅꯤ, ꯑꯗꯨ ꯁꯨꯗꯣꯛꯂꯁꯤ꯫ ꯑꯗꯨꯒ ꯀꯥꯡꯈꯟꯁꯤꯡꯁꯨꯅꯦ ꯍꯦꯛ ꯈꯟꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎ ꯂꯧꯊꯣꯛꯂꯒ ꯁꯨꯗ꯭ꯔꯤ꯫ ꯐꯅꯗꯨꯝ ꯐꯔꯦ, ꯂꯥꯛꯑꯣ ꯏꯆꯦ꯫ ꯍꯥꯏ ꯌꯥꯔꯣꯏ ꯏꯕꯦꯝꯃ, ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗꯕ ꯑꯃ ꯂꯥꯛꯑꯒ ꯃꯥꯅ ꯍꯥꯏꯕꯗꯨ ꯆꯠꯂꯨ ꯇꯧꯔꯨ ꯌꯥꯄꯣꯠꯇꯦꯀꯣ꯫ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯂꯥꯛꯏꯁꯦ ꯏꯆꯦꯅꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯔꯤꯗꯨꯕꯨ ꯏꯃꯥꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ? ꯍꯥꯏ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯒ ꯀꯃꯥꯏꯅ ꯂꯣꯏꯅꯒꯦ ꯍꯥꯏꯕꯅꯣ? ꯍꯩ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯌꯥꯗꯗꯅ ꯇꯣꯉꯥꯟ ꯂꯩꯅꯔꯤꯕꯁꯦ ꯅꯪ ꯎꯗꯦ, ꯅꯪ ꯈꯪꯗꯦ? ꯏꯃꯥ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯇꯧꯖꯅꯨ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯤ꯫ ꯏꯃꯥꯅ ꯂꯥꯟꯅ ꯎꯕꯩ ꯋꯥꯅꯤ, ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯑꯐꯕ ꯊꯕꯛꯅꯤ, ꯐꯠꯇꯕ ꯊꯕꯛ ꯇꯧꯁꯦ ꯍꯥꯏꯅ ꯍꯧꯔꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯊꯣꯏꯅ ꯊꯥꯖ ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯦ, ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯈꯨꯝꯕ ꯐꯠꯇꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ, ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯥꯕ ꯍꯦꯛ ꯆꯥꯅꯤ, ꯑꯣꯟꯊꯣꯛꯅꯕ ꯍꯩꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ, ꯃꯤꯒꯤ ꯏꯃꯨꯡ ꯁꯥꯎꯅꯅꯕ ꯁꯤꯟꯕꯗꯤ ꯍꯩꯈ꯭ꯔꯕ꯫ ꯏꯃꯥ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ?
ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯏꯃꯥꯕꯣ ꯍꯥꯏ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡ ꯆꯪꯉꯣ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯆꯪꯉꯣ ꯑꯝꯇ ꯏꯆꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯊꯥꯖꯅ ꯃꯆꯦꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯤ ꯍꯣꯠꯅꯩ ꯁꯛꯍꯦꯟꯕꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯆꯪꯉꯣ ꯍꯥꯏꯕꯅꯤꯅ ꯅꯪꯕꯣ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯁꯛꯍꯦꯟꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯊꯣꯏ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯍꯪꯂꯛꯂꯝꯃꯤ ꯍꯩꯃꯥ ꯊꯣꯏ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯜꯂꯛꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯅꯥꯎꯅꯨꯄꯤꯗꯤ ꯀꯔꯥꯏ ꯅꯪꯕꯨ ꯃꯥ ꯀꯧꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯥꯏꯅꯦ ꯏꯃꯥ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯀꯧꯔꯨꯕ ꯆꯪꯉꯨꯕꯅꯤ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥꯅ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯀꯦ ꯇꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯇꯥꯔꯕꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯋꯥꯔꯝ ꯄꯨꯝꯕ ꯈꯪꯂꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ ꯌꯥꯔꯦ ꯇꯣ ꯏꯃꯥ ꯈꯪꯉꯤ ꯕꯦꯝꯃ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯆꯪꯖꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯌꯥꯔꯦ ꯇꯣꯛꯂꯣ ꯏꯃꯥꯒ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯀꯩꯊꯦꯜ ꯈꯨꯗꯤꯡ ꯃꯤꯅ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯏꯗ ꯀꯠꯅꯅꯕ ꯍꯥꯏꯗꯨꯅ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯊꯣꯏ ꯏꯃꯥ ꯍꯜꯂꯛꯂꯦ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯏꯃꯥ ꯀꯩ ꯂꯩꯔꯛꯑꯒꯦ ꯁꯤꯁꯤ ꯉꯥ ꯑꯆꯧꯕꯁꯤꯃ ꯂꯩꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯒꯅꯦ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯒ ꯄꯨꯁꯤꯜꯂꯣ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯇꯤꯡꯅꯕ ꯉꯥ ꯑꯆꯧꯕ ꯂꯩꯔꯤꯅꯣ 이반이 각당부 카라빅 바말레이라 야바시부 파무드라 칸디 마시 하이 ngasi디 yumlon kairona basingna inchangla gadawribani nangbo ngasigi numit asi Meitei Cheiraoba yamna maruiba numit ninya numit chidagi Meitei gi chahi hoba numit haina khangnaribani nya masigi numit chidagi yum sida laiba phattaba khainya singdop changthokduna tawdoini aduga aikoine iru mai thajaduna isa singna phising selaga laida thoni jagadaba numit ninya ima ado nacha kainomta hangjage bangasidi karino hanguni kari wanu ichana hangningliba bo aduburo ima aikoine Cheiraoba haibase kamaina kamdona thonkhibano ima ai madugi maramde yamna khangningi amukta takpiyuba ima madusu khangdaba yadaba amani aikoina Meitei oirabanina aikoigi chanabi soifadraba thoram asigidama aikoi mamutana khangba mathau yamna tai ima haige ko Meidingu nau phangbana ningthau oina panba matamda chahi chahumga humphuma thoidagina chamariga kunthra mapal subada chatliba chahi asi loide haina haikhiram mathangi numit asidagi chahi anoba haurani haiduna takpaga loinana laikai lakpa mari khwai yai school khurai amadi wangkai mari asina pana marina magi phijet machu singse charaduna maitraba ki maikai mari makta sagol tongduna khok wagi matonda phiral macha amati sarik punchinduna wadubu haihumduna khingduna ningthogi yathang matung inna laikai gi khungang singda pau thaba chathalami adumna chai pairaga lawi haibagidama chai lauba haina kauna khibadagi asum thaitharakduna Cheiraoba haina kaunarakhibani nya o as ma wari siam nukshita hena makata na khangningba amasu phawi kari no ichana khangninglibasibo law image inchang singse thongna wari libige ichada ngasidi nakhoi sune hayeng ahal haibada oirakadawribani nakhoina amuk nakhoigi na chana susingda amuk mathang lina hauragadabani ne masigi mali masina lairiba makai mutla roidraba soifadraba tawdaba yadraba thoramamani hoima adudi ai sisingse pusilage asumna mama machadu Cheiraoba gi inchang mathel thongba horaklammi inchang thongna thoi mama da wahang hanglaklammi adoima haujikti Cheiraoba numita imana ngasai haibikhiba dumaina sagol tonglaga phiral macha thelaga sarik paiduna lekai khudingda chatle haibada haujikti okidare ima aduna kamdaurabage ima chum haujikti madu pumnamaktu maidingu kiyambagi matamdagi mi ama khaktana oina mahutchinkiduna mi amana oina launari aduga ne nupi macha hana mamangaida yamna ngalingai matamdari ningthau konungda ta pangthoknarami aduba hujikti yumthong khudingda tawdaba yadraba amani haina khannaraduna
ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤꯒ ꯃꯥꯟꯅꯕ꯭ꯔꯣ ꯊꯧꯔꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯃꯥ ꯃꯥꯟꯅꯗꯦ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤꯅꯅꯦ ꯀꯣꯅꯨꯡꯒꯤ ꯑꯃꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯅꯕꯅꯤ ꯑꯗꯨꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯂꯩ ꯃꯔꯦꯜ ꯁꯤꯗꯕꯤ ꯑꯅꯤꯅ ꯀꯨꯝ ꯑꯃꯒꯤ ꯐꯪꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯆꯦꯡ ꯍꯋꯥꯏ ꯀꯠꯆꯔꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕꯗ ꯑꯋꯥ ꯑꯅꯥ ꯇꯤꯟ ꯌꯦꯠ ꯂꯥꯏꯌꯦꯠꯄ ꯑꯃꯗꯤ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯟꯕꯤꯅꯨ ꯍꯥꯏꯅ ꯅꯤꯖꯕꯅꯤꯅꯦ ꯑꯣ ꯑꯗꯣ ꯉꯁꯥꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯔꯨꯖꯕꯗ ꯏꯁꯤꯡꯗ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯒ ꯂꯨꯖꯍꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯗꯨꯅꯅꯦ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯀꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯥꯞꯂꯒ ꯂꯨꯖꯍꯟꯕꯅꯤꯅꯦ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯃꯥ ꯃꯔꯝ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯇꯥꯛꯄꯤꯌꯣ ꯑꯩꯉꯣꯟꯗ ꯃꯔꯝ ꯂꯩ ꯃꯗꯨꯅꯅꯤꯅꯦ ꯑꯩꯅ ꯂꯨꯖꯍꯜꯂꯤꯕꯗꯣ ꯑꯗꯨꯝꯅ ꯏꯔꯨ ꯂꯨꯖꯔꯕꯗꯤ ꯅꯪꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯂꯥꯛꯀꯗꯕ ꯑꯃꯗꯤ ꯐꯠꯇꯕ ꯂꯩꯔꯤꯕ ꯑꯗꯨ ꯀꯣꯛꯅꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯍꯥꯞꯅꯩꯅꯦ ꯑꯣ ꯑꯗꯨꯗꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝꯅꯤꯅꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯗ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯏꯃꯥ ꯃꯗꯨꯁꯨ ꯏꯃꯥꯅ ꯇꯥꯛꯀꯅꯤ ꯃꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯤꯉꯩꯗ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯨꯠ ꯁꯥ ꯃꯉꯥꯅ ꯑꯍꯨꯝꯂ ꯁꯣꯛꯀꯅꯤ ꯑꯗꯨ ꯁꯣꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯩ ꯃꯔꯦꯜ ꯁꯤꯗꯕꯤꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯁꯤꯡꯖꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯈꯨꯠꯁꯥ ꯃꯉꯥ ꯑꯗꯨꯅ ꯂꯥꯏꯕꯛ ꯇꯣꯡꯂꯝꯗ ꯅꯝꯗꯨꯅ ꯁꯣꯔ ꯌꯦꯡꯂꯒ ꯁꯣꯔ ꯑꯍꯥꯡꯕ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯈꯪꯂꯕ ꯃꯇꯝꯗ ꯌꯦꯠꯂ ꯑꯣꯏꯔ ꯑꯗꯨ ꯈꯪꯗꯣꯛꯂꯒꯅꯦ ꯈꯣꯡ ꯊꯥꯕ ꯍꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯅꯨꯃꯤꯠ ꯀꯧꯕ ꯏꯁꯣꯔ ꯑꯁꯤꯕꯨ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯏꯔꯨ ꯁꯦꯡꯅ ꯂꯨꯔꯕ ꯃꯇꯨꯡꯗ ꯁꯝ ꯆꯦꯠꯅ ꯄꯨꯜꯂꯒ ꯐꯤ ꯑꯃꯅ ꯁꯝ ꯑꯗꯨꯕꯨꯅꯦ ꯆꯣꯏꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯖꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯂꯥꯏꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯀꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯀꯠꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯜ ꯑꯃꯗꯤ ꯊꯨꯝ ꯃꯄꯥꯛꯀ ꯂꯣꯏꯅꯅ ꯎꯆꯥꯟ ꯃꯩꯔꯥ ꯑꯃꯁꯨ ꯀꯠꯀꯗꯕꯅꯤ ꯑꯗꯨꯒꯅꯦ ꯀꯠꯀꯗꯧꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯂꯥꯗ ꯍꯥꯞꯀꯗꯕꯅꯤ ꯈꯪꯉꯦꯀꯣ ꯍꯣꯏ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩ ꯂꯥ ꯈꯔ ꯍꯦꯛꯂꯨꯒꯦ ꯂꯥꯏꯒꯤ ꯀꯠꯅꯅꯕ ꯍꯣꯏ ꯍꯦꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯊꯥꯗꯣꯛꯅꯅꯕ ꯑꯁꯨꯝꯅ ꯊꯣꯏꯅ ꯂꯥ ꯐꯖꯕ ꯈꯔ ꯍꯦꯛꯂꯒ ꯄꯨꯔꯛꯂꯕ ꯇꯨꯡꯗ ꯃꯃꯥꯅ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯂꯥꯏꯒꯤ ꯆꯥꯛ ꯀꯠꯀꯗꯒꯦ ꯍꯥꯏꯕ ꯇꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯝ ꯁꯥꯃꯤꯟꯅꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯕꯦꯝꯃꯥ ꯂꯥꯛꯑꯣ ꯏꯃꯥꯒ ꯂꯣꯏꯅꯅ ꯂꯥꯏꯗ ꯊꯧꯅꯤꯖꯔꯁꯤ ꯏꯃꯥ ꯀꯔꯝꯅ ꯀꯔꯤ ꯍꯥꯏꯔꯒ ꯈꯣꯏꯔꯝꯗꯣꯏꯅꯣ ꯏꯃꯥ ꯍꯥꯏꯒꯦ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯃꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯍꯦ ꯏꯁꯣꯔ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯅꯗꯥꯏꯔꯦꯝꯕꯤ ꯑꯩꯅ ꯇꯔꯥꯂꯨꯛꯄꯨ ꯁꯦꯝꯗꯨꯅ ꯀꯠꯆꯔꯤꯕ ꯑꯁꯤ ꯂꯠꯅꯕ ꯂꯩꯇꯅ ꯂꯧꯁꯤꯟꯕꯤꯌꯨꯗꯣ ꯏꯔꯝ ꯃꯥꯕ ꯇꯨꯃꯥꯕ ꯏꯔꯝ ꯁꯦꯟꯕ ꯇꯨꯁꯦꯟꯕ ꯑꯃꯁꯨꯡ ꯀꯨꯝꯁꯅꯥ ꯀꯨꯝꯂꯤꯛ ꯂꯥꯏ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯂꯨꯛꯂꯦꯜ ꯑꯁꯤ ꯀꯠꯆꯔꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯍꯅꯨ ꯀꯨꯛꯆꯥꯎ ꯍꯅꯨ ꯂꯩꯈꯝ ꯑꯃꯗꯤ ꯀꯨꯟꯗꯥ ꯍꯟꯕ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯁꯔꯣꯏ 64 ꯑꯃꯁꯨꯡ ꯂꯥꯏꯕꯨꯡ ꯊꯧ 9 ꯂꯥꯏ ꯅꯨꯔꯥ 9 ꯅꯈꯣꯏ ꯄꯨꯝꯅꯃꯛꯇ ꯀꯨꯝꯁꯤ ꯀꯨꯝꯖꯥꯒꯤ ꯑꯅꯧꯕ ꯄꯦꯠ 10 ꯂꯨꯀꯣꯏ ꯂꯥꯡꯖꯔꯤꯕ ꯑꯁꯤꯕꯨ ꯍꯥꯕꯤꯌꯨ ꯑꯗꯨꯒ ꯍꯩꯔꯥꯡ ꯂꯩꯔꯥꯡꯖꯗꯨꯅ ꯀꯠꯆꯔꯤꯕ ꯑꯁꯤꯅ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯆꯥ ꯐꯠꯇꯕ ꯄꯨꯝꯅꯃꯛꯄꯨ ꯍꯧꯔꯩꯈꯥ ꯄꯥꯡꯅ ꯍꯣꯏ ꯂꯥꯎꯅ ꯍꯣꯏꯊꯕꯤꯈꯤꯗꯨꯅ ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯄꯤꯅꯕꯤꯔꯝꯃꯨꯗꯣ ꯑꯁꯨꯝꯅ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇꯅ ꯂꯩꯔꯝꯃꯤ ꯕꯤꯃꯣꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯉꯁꯤꯁꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯅꯠꯇꯕ꯭ꯔꯣ ꯅꯪꯕꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯣꯠ ꯆꯩ ꯈꯔ ꯀꯠꯇꯅ ꯈꯣꯠꯇꯅ ꯂꯥꯏ ꯈꯣꯏꯔꯝꯗꯅ ꯇꯧꯔꯣꯏꯗ꯭ꯔꯅꯦ ꯁꯛꯍꯦꯟꯕꯤ ꯐꯃꯨꯡꯗꯒꯤ ꯇꯨꯝꯅ ꯌꯥꯝꯅ ꯇꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯁ ꯀꯔꯤꯒꯤ ꯂꯥꯏꯅꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯁꯥ ꯋꯥꯅꯕ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗꯅꯦ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯕꯣꯅꯦ ꯑꯣꯏꯕ ꯍꯥꯏ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤ ꯐꯠꯇꯦꯅ ꯅꯪꯕꯣ ꯈꯔꯁꯨ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯕ ꯐꯩꯗꯅ ꯍꯥꯏ ꯍꯧꯒꯠꯂꯣ ꯅꯪꯅꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯉꯥꯗꯒꯤ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯂꯩꯔꯒ ꯄꯨꯔꯛꯂꯕꯅꯤꯀꯣ ꯍꯧꯒꯠꯂꯣ
ꯏꯔꯣ ꯃꯥꯏꯊꯖꯔꯒ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯂꯥꯡꯉꯨ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏ ꯅꯤꯡꯅꯤꯡꯂꯛꯂꯤꯁꯤꯅ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯅꯤꯡꯂꯒꯅꯅꯦ ꯅꯊꯟꯇ ꯅꯤꯡꯉꯨꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯅꯍꯥꯟ ꯃꯈꯩꯅ ꯀꯔꯤꯃꯠꯇ ꯅꯤꯡꯗ꯭ꯔꯒ ꯉꯁꯤꯈꯛ ꯅꯤꯡꯂꯒ ꯅꯨꯡꯁꯤꯔꯅꯤ ꯂꯥꯏꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏ ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ ꯅꯍꯥꯟ ꯃꯈꯩ ꯂꯥꯏ ꯅꯤꯡꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯂꯥꯏꯗ ꯄꯣꯠ ꯆꯩ ꯈꯔ ꯀꯠꯇꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯒ ꯊꯣꯡꯕ ꯂꯣꯏꯔꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨꯁꯨ ꯊꯣꯡꯒꯥꯜꯗ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯑꯗꯨ ꯃꯤ ꯑꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯈꯛꯇ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯀꯔꯤꯅ ꯍꯥꯏꯅꯈꯤꯗꯣꯏꯅೋ ꯃꯁꯛꯁꯤꯒ ꯂꯥꯏ ꯅꯤꯡꯒꯗꯧꯔꯤꯕꯁꯦ ꯂꯥꯏꯗ ꯄꯣꯠ ꯆꯩ ꯀꯠꯀꯗꯧꯔꯤꯕꯁꯦ ꯃꯤꯅ ꯎꯅꯕ ꯃꯤꯅ ꯇꯧꯔꯩ ꯁꯥꯗꯅ ꯇꯧꯗꯧꯔꯤꯕꯅꯤꯅꯦ ꯍꯥ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯌꯦꯜꯂ ꯀꯩꯅꯣꯝꯃ ꯂꯩꯔꯨꯁꯨ ꯑꯩ ꯉꯁꯤꯒꯤ ꯃꯩꯇꯩꯒꯤ ꯍꯔꯥꯎꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤꯅ ꯈꯔ ꯊꯛꯀꯦ ꯅꯨꯄꯥ ꯑꯁ ꯁꯣꯏꯔꯦ ꯅꯨꯄꯤ ꯅꯪ ꯉꯁꯤꯗꯪꯗꯤ ꯇꯧꯒꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦꯕ ꯍꯌꯦꯡ ꯑꯣꯏꯅ ꯊꯛꯑꯣꯕ ꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯨꯄꯥꯅ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯑꯩꯒꯤ ꯈꯨꯠꯇ ꯆꯠꯍꯧꯔꯣ ꯌꯥꯝ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯂꯅꯤ ꯁꯣꯏꯗꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯂꯩꯖꯔꯨꯔꯒꯦ ꯅꯪꯅ ꯐꯨꯃꯟꯗꯅ ꯑꯩꯁꯦ ꯐꯨꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯗꯣ ꯂꯣꯏꯅ ꯇꯩꯗꯨꯅ ꯂꯩꯍꯧꯏꯅꯦ ꯅꯆꯥꯁꯤꯒ ꯅꯪꯒꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯦꯠꯅꯈ꯭ꯔꯦ ꯑꯣꯏꯕ ꯀꯅꯥꯕꯨ ꯂꯧꯕꯅꯣ ꯈꯪꯗꯦ ꯅꯆꯥꯁꯦ ꯇꯨ ꯅꯇꯩꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯑꯐꯥꯎꯕ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯑꯗꯨꯅ ꯍꯦꯛ ꯁꯨꯝꯗꯨꯅ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯉꯔꯥꯡ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏ ꯅꯆꯥ ꯊꯣꯏꯗꯨꯗꯤ ꯐꯕꯅꯤꯅꯦ ꯃꯥꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯅꯥꯎ ꯅꯨꯄꯤ ꯑꯁꯤꯗ ꯇꯥꯛꯄꯤꯗꯨꯅ ꯃꯥꯁꯨ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯁꯣꯏꯔꯣꯏꯁꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯠꯂꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯣ ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯆꯠꯆꯔꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯈꯣꯟ ꯆꯠꯂꯝꯃꯤ ꯕꯤꯃꯣꯜꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯇꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯎꯈꯤꯅꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯇꯩꯃ ꯄꯨꯔꯅꯤꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯍꯩꯃꯥ ꯕꯤꯃꯣꯜ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯩꯃꯥ ꯌꯦꯟꯗꯨꯅ ꯀꯩꯗꯧꯅꯕꯅꯣ ꯕꯤꯃꯣꯜ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯏꯇꯩꯃ ꯑꯩ ꯅꯅꯥꯎ ꯅꯨꯄꯤꯅ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯂꯩꯔꯨꯕꯅꯤ ꯏꯇꯩꯃ ꯍꯩꯃꯥ ꯅꯈꯣꯏꯕꯨ ꯇꯧ ꯍꯩꯇꯦꯅꯦꯍꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯁꯥ ꯆꯥꯕꯗꯤ ꯐꯠꯇꯦꯅꯦ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤ ꯅꯠꯇꯦ ꯅꯣꯏꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇ ꯈꯣꯏꯔꯝꯗ꯭ꯔꯕꯣ ꯂꯥꯛꯑꯣ ꯆꯪꯁꯤ ꯏꯇꯩꯃꯁꯨ ꯏꯟꯁꯥꯡ ꯈꯔ ꯊꯤꯜꯂꯛꯂꯤꯕꯅꯤ ꯑꯍꯣꯏ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝꯗꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤꯗ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯤ ꯏꯇꯩꯃ ꯍꯥꯏ ꯃꯗꯨ ꯇꯧꯍꯩꯗꯦꯀꯣ ꯅꯈꯣꯏꯅ ꯆꯥꯅꯤꯡꯂꯕꯁꯨ ꯍꯌꯦꯡꯂ ꯀꯔꯤꯅꯣ ꯆꯥꯎ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯑꯇꯩ ꯃꯊꯦꯜꯁꯤꯡꯁꯦ ꯃꯁꯤ ꯑꯣꯏꯅ ꯂꯥꯏꯗ ꯀꯠꯂꯕꯒꯤ ꯇꯨꯡꯗ ꯆꯥꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯎꯔꯤ ꯁꯛꯍꯦꯟꯕꯤꯅ ꯎꯕꯗꯁꯨ ꯅꯠꯇꯦ ꯇꯥꯍꯧꯔꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥ ꯑꯗꯨꯁꯨ ꯀꯩꯅꯣ ꯏꯆꯦ ꯑꯩꯅ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯂꯩꯍꯜꯂꯨꯕꯅꯤ ꯏꯆꯦꯅ ꯑꯗꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯆꯥꯕꯒ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯕꯣ ꯏꯆꯦꯕꯣ ꯐꯪꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔꯒ ꯈꯔ ꯑꯔꯦꯝ ꯑꯄꯥ ꯂꯩꯔꯗꯤ ꯄꯤꯔꯛꯀꯦ ꯏꯅꯥꯎ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤꯗꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯑꯇꯥꯛꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯈꯔꯁꯨ ꯈꯟꯊꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯅꯥꯎꯁꯨ ꯑꯣ ꯏꯆꯦꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ ꯏꯆꯦꯅ ꯐꯅ ꯄꯥꯎꯇꯥꯛ ꯄꯤꯔꯕꯁꯨ ꯏꯟꯗꯧꯕ ꯑꯩꯅ ꯏꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯑꯗꯨꯒꯅꯤ ꯏꯆꯦ ꯅꯅꯥꯎꯗꯤ ꯃꯤꯅ ꯍꯥꯏꯕꯗ ꯆꯠꯀꯗꯕ ꯁꯛꯍꯦꯟꯕꯤꯗꯤ ꯅꯠꯇꯦ ꯏꯆꯦ ꯃꯗꯨꯃꯗꯤ ꯈꯪꯕꯤꯕ ꯐꯩ ꯑꯁ ꯌꯥꯔꯤꯕ ꯅꯪꯁꯨ ꯃꯤ ꯏꯇꯩꯃꯅ ꯂꯥꯏꯗ ꯀꯠꯂꯨꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤꯁꯨ ꯏꯟꯁꯥꯡ ꯂꯥꯜꯂꯛꯏꯁꯦ ꯍꯔꯥꯎ ꯂꯧꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯑꯋꯧꯕ ꯈꯨꯗꯤꯡꯒꯤ ꯆꯥꯗꯣꯏ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯣ ꯃꯈꯣꯏ ꯃꯄꯥꯁꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯐꯖꯅ ꯍꯧꯔꯤꯅꯦ ꯍꯥ ꯀꯗꯥꯏꯗꯒꯤ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯄꯨꯔꯛꯑꯒ ꯑꯩꯅ ꯍꯦꯛꯇ ꯂꯧꯔꯗ꯭ꯔꯣ ꯍꯥ ꯑꯩꯕꯨ ꯑꯔꯦꯝ ꯑꯄꯥ ꯆꯥꯕꯤ ꯑꯩꯅ ꯎꯔꯕ꯭ꯔꯕ ꯃꯈꯣꯏ ꯃꯄꯥꯅ ꯍꯩꯃꯥ ꯏꯅꯥꯎ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯏꯅꯥꯎꯒꯤ ꯍꯥꯟꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯂꯥꯏꯒꯤꯕꯨꯗꯤ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯔꯛꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦꯅꯦ ꯅꯪꯕꯣ ꯌꯥꯔꯦ ꯏꯆꯦ ꯑꯩ ꯏꯆꯦꯒꯤ ꯇꯥꯇꯣ ꯂꯣꯏꯅ ꯈꯪꯕ ꯎꯕ ꯉꯝꯕꯤꯅꯤ ꯏꯆꯦꯅ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯄꯤꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯒꯤ ꯁꯔꯨꯛꯁꯦ ꯅꯤꯔꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯅꯛꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯣ ꯏꯆꯦꯒꯤꯁꯦ ꯏꯅꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯏꯃꯥ ꯏꯆꯥꯗ ꯑꯩ ꯅꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕꯗꯨꯒꯤ ꯑꯩ ꯂꯩꯔꯤꯁꯤꯅꯤ ꯑꯩ ꯅꯣꯡꯃꯇ ꯂꯝꯒꯤ ꯀꯩꯒꯤ ꯋꯥ ꯉꯥꯡꯈ꯭ꯔꯕ꯭ꯔꯣ ꯍꯣ ꯉꯥꯡꯗ꯭ꯔꯕꯁꯨꯅꯦ ꯉꯥꯡꯉꯛꯅꯕ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯦꯒꯤꯁꯦ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤꯅꯦ ꯃꯗꯨꯒꯨꯝꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯪꯖꯧ ꯏꯅꯥꯎ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯑꯩꯗꯤ ꯆꯨꯝꯅꯁꯨ ꯉꯁꯤ ꯆꯩꯔꯥꯎꯕ ꯑꯣꯏꯕꯒꯤ ꯏꯟꯁꯥꯡ ꯂꯥꯜꯂꯛꯄꯅꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯂꯧꯔꯣꯏ ꯑꯩ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯆꯦꯕꯣ ꯏꯆꯦꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯕꯣ
ꯑꯗꯨꯒꯨꯝꯕ ꯑꯔꯦꯝ ꯑꯄꯥꯗꯣ ꯑꯩ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯆꯦꯕꯣ? ꯑꯁ ꯃꯃꯥ ꯅꯪ ꯁꯨꯕ ꯁꯤꯕꯨ ꯀꯩꯗꯧꯏꯒꯦ? ꯏꯇꯩꯃꯅ ꯃꯣꯏꯁꯨ ꯆꯥꯗ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯀꯣꯛ ꯂꯍꯧꯔ ꯂꯣꯏꯔꯦ ꯁꯤꯕꯨ ꯅꯪ ꯁꯤꯗꯤꯕ ꯋꯥ ꯌꯥꯝꯅ ꯌꯥꯝꯃꯦ ꯑꯣꯏꯕ ꯇꯜꯂꯦ ꯀꯗꯥꯏ ꯏꯇꯩꯃ ꯄꯤꯔꯛꯑꯣ ꯁꯤꯗ ꯑꯁ ꯁꯤꯗꯤ ꯍꯥꯎꯅꯤꯍꯦ ꯁꯤꯗꯤ ꯐꯖꯅ ꯇꯛꯊꯕ ꯌꯥꯔꯅꯤ ꯁꯤꯗꯤ ꯍꯩꯃ ꯅꯨꯄꯥ ꯑꯩꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ ꯍꯥ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤꯗ ꯃꯁꯤꯗ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯒ ꯂꯣꯏꯔꯦ ꯁꯤꯒꯨꯝꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯅꯣ? ꯁꯛꯍꯦꯟꯕꯤꯅ ꯄꯨꯔꯅꯤꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯇꯥꯅ ꯂꯪꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯎꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯤ ꯃꯥꯆꯧꯕꯤꯅ ꯅꯨꯡꯁꯤꯅ ꯏꯟꯁꯥꯡ ꯂꯥꯜꯂꯛꯑꯒ ꯏꯃꯥꯅ ꯂꯣꯏꯅꯃꯛ ꯂꯪꯈꯥꯏꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯏꯃꯥꯕꯨ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯍꯦ ꯑꯉꯥꯡ ꯅꯪ ꯇꯨꯃꯤ ꯂꯩ ꯇꯥꯅꯤꯡꯗꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯖꯔꯛꯁꯅꯤ꯫ ꯍꯩ ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡꯗꯕꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯐꯠꯇꯦꯗꯅ ꯑꯗꯨꯒ ꯅꯪꯅ ꯏꯟꯁꯥꯡꯁꯤꯡꯁꯦ ꯂꯪꯊꯣꯛꯂꯤꯕꯁꯦ ꯐꯠꯇꯦꯅꯦ ꯅꯪꯕꯣ ꯉꯁꯤꯁꯦ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯩ ꯅꯨꯄꯥ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇꯒꯤ ꯁꯥꯎꯍꯜꯂꯤꯕꯁꯤ ꯀꯅꯥꯅꯅꯣ? ꯅꯪꯁꯨ ꯉꯁꯥꯏꯅ ꯑꯩꯅ ꯌꯦꯟꯗꯣ ꯁꯦꯝꯂꯒ ꯊꯣꯡꯗꯣꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯪꯗ꯭ꯔꯤꯕ ꯅꯪꯕꯣ? ꯕꯤꯃꯣꯜ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯗꯨꯅ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯤ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥꯏ ꯂꯨꯛꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯑꯩ ꯍꯜꯂꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯁꯥꯎꯅꯕ ꯐꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯥꯎꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯏꯟꯁꯥꯡ ꯂꯥꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦꯒꯤ ꯄꯥꯎꯇꯥꯛꯇꯣ ꯃꯐꯝ ꯑꯣꯟꯅꯔꯦ ꯃꯐꯝꯁꯤꯗ ꯄꯤꯒꯗꯕ ꯅꯠꯇꯤꯌꯦ ꯑꯥꯗ ꯀꯗꯥꯏꯗꯅꯣ ꯇꯥꯕꯤꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯤꯔꯨꯔꯣ ꯄꯥꯎꯇꯥꯛꯇꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯅꯥꯔꯦ ꯋꯥꯏ ꯆꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯁꯛꯍꯦꯟꯕꯤꯒ ꯇꯣꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯅꯥꯄꯜ ꯇꯧꯕ ꯈꯥꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯩꯃ ꯁꯛꯍꯦꯟꯕꯤ ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ꯫ ꯁꯛꯍꯦꯟꯕꯤ ꯈꯥꯕ ꯎꯕꯗ ꯍꯔꯥꯎꯅ ꯍꯩꯃ ꯈꯥꯕ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯆꯪꯉꯛꯎ ꯂꯥꯛꯑꯣ꯫ ꯍꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯄꯤꯔꯛꯂꯤꯕꯁꯤꯕꯣ? ꯏꯇꯩꯃꯒꯤ ꯄꯥꯝꯖꯕꯤ ꯃꯍꯤ ꯃꯅꯥꯏꯅꯤ ꯏꯇꯩꯃ꯫ ꯍꯩꯃ ꯅꯪ ꯁꯤꯃꯕ ꯅꯇꯩꯃꯒꯤ ꯄꯥꯝꯖꯕꯁꯦ ꯈꯪꯈ꯭ꯔꯕ? ꯍꯥꯏ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯁꯤ ꯅꯈꯣꯏ ꯇꯥꯗꯅꯅꯦ ꯌꯦꯟ ꯊꯣꯡꯉꯝꯃꯅꯤ ꯅꯪ ꯂꯥꯛꯄꯒ ꯆꯞ ꯍꯦꯛ ꯆꯥꯟꯅꯔꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯆꯞ ꯍꯦꯛ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯍꯌꯦꯡ ꯈꯨꯕꯝꯗ ꯄꯣꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏ ꯀꯩꯗꯧꯋꯤꯒꯦ ꯁꯤꯕꯣ? ꯅꯇꯩꯃꯒꯤ ꯌꯨꯝꯗꯤ ꯅꯪꯒꯤꯁꯨꯅꯤ ꯀꯩꯅꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯦꯛꯇ ꯀꯣꯏꯔꯨꯅꯨ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯅꯤꯁꯥ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯁꯥ ꯃꯊꯟꯇ ꯍꯩꯅꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯠꯂꯣ ꯍꯥꯏꯅ ꯏꯆꯦꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕꯩ ꯋꯥꯅꯤ꯫ ꯀꯅꯥꯅꯣ ꯏꯇꯩꯃꯁꯤꯕꯣ? ꯑꯁ ꯈꯪꯗꯦꯗ ꯂꯩꯀꯥꯏꯒꯤ ꯃꯤꯡꯅꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥ ꯃꯇꯨ ꯆꯨꯝꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯐꯅ ꯅꯨꯡꯁꯤꯅꯗꯕ ꯌꯥꯅꯗꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅ ꯑꯣꯟꯊꯣꯛꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯔꯅꯤꯃꯥ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯏꯇꯩꯃ ꯃꯈꯣꯏꯒꯨꯝꯕꯁꯤ ꯑꯣꯟꯁꯤꯟꯅꯗꯕꯅ ꯐꯩꯗ ꯀꯌꯥ ꯐꯔꯝꯒꯗꯕ ꯃꯤꯗ ꯃꯥꯟꯗꯦ꯫ ꯑꯁ ꯑꯩꯗꯤ ꯅꯣꯡꯃꯇ ꯐꯥꯎ ꯀꯧꯗꯦꯗ ꯃꯈꯣꯏꯅ ꯅꯛꯁꯤꯟꯅꯤꯡꯃꯟꯕꯒꯤ ꯂꯥꯛꯏꯕ ꯑꯁꯤꯅꯤ꯫ ꯇꯨ ꯏꯟꯁꯥꯡ ꯑꯔꯩ ꯃꯄꯥ ꯈꯔ ꯄꯨꯔꯛꯑꯦ ꯑꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯆꯥꯗꯧꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯂꯥꯛꯇꯅ ꯂꯪꯕꯒꯤꯅꯤ꯫ ꯇꯨ ꯑꯥꯗ ꯇꯥꯔꯤꯕꯁꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯐꯩ ꯏꯇꯩꯃ ꯑꯩꯁꯨ ꯌꯦꯡꯕꯗ ꯃꯈꯣꯏꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯦꯕ꯫ ꯃꯥꯅꯤ ꯑꯁ ꯌꯥꯔꯁꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯧꯔꯨꯔꯁꯤ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯥꯒ ꯇꯣꯏꯅ ꯌꯨ ꯊꯛꯃꯤꯟꯅꯕ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯌꯨ ꯊꯛꯂꯒ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯐꯠꯇꯕ ꯃꯤꯗꯤ ꯐꯠꯇꯕ ꯃꯤꯒ ꯁꯪꯒ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯌꯨ ꯊꯛꯄ ꯉꯥꯎꯕ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯈꯥꯕꯅ ꯃꯗꯨ ꯈꯪꯕꯗꯒꯤ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯁꯛꯍꯦꯟꯕꯤꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯌꯨ ꯉꯥꯎꯔꯒ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯊꯥꯖ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯇꯩꯃ ꯗꯥꯗꯥ ꯏꯇꯩꯃ ꯗꯥꯗꯥꯎ ꯍꯩꯃ ꯇꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯐꯖꯅ ꯉꯥꯎꯔꯤ ꯉꯁꯤꯗꯤ ꯃꯣꯏꯁꯦ ꯑꯗꯨꯕꯨꯗꯤ ꯈꯥꯕ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯝꯅꯤꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯍꯧꯕ ꯌꯥꯔꯤ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯗꯣ? ꯉꯁꯤꯗꯤ ꯂꯩꯔꯥꯡ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛꯂꯒ ꯊꯗꯠꯂꯝꯕ ꯇꯥꯔꯤꯗꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯃꯁꯤꯗꯤ
ꯃꯥꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯈꯥꯕ ꯊꯥꯖꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯊꯣꯡ ꯇꯞꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯖꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯥꯏ ꯂꯩꯔꯦꯅꯦ ꯁꯤꯗ ꯑꯩꯒꯤ ꯂꯩꯔꯥꯡ ꯐꯖꯕꯤ ꯅꯤꯡꯊꯤꯕꯤꯁꯤ ꯂꯩꯔꯦꯅꯦ ꯃꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯥꯟꯅꯖꯔꯛꯄ ꯉꯥꯏꯖꯔꯛꯄ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯪ ꯀꯔꯝꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯉꯁꯤꯗꯤ ꯈꯥꯕ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯈꯥꯕꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯊꯥꯖ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯁꯨ ꯂꯥꯎꯕꯗꯤ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯥꯕꯅ ꯃꯆꯤꯟ ꯃꯦꯟꯕꯅ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯈꯥꯕ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯍꯟꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯔꯨꯝꯅꯤ ꯈꯟꯖꯕꯤ ꯊꯥꯖ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯗꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯇꯕꯅ ꯃꯆꯥꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯈꯤꯔꯝꯃꯤ ꯊꯥꯖ ꯌꯥꯝꯅ ꯋꯥꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯅ ꯅꯆꯥꯏꯕꯨ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯅꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯄꯨꯟꯁꯤꯁꯤꯕꯨ ꯑꯣꯏꯔꯦ ꯈꯜꯂꯕꯅꯤꯅ ꯉꯁꯤꯗ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯔꯦ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯕꯨ ꯀꯔꯝꯅ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣ ꯅꯆꯥ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯅꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯂꯩꯍꯧꯔꯣꯀꯣ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯅꯆꯥꯅ ꯏꯃꯥ ꯕꯥꯕꯥꯒꯤ ꯂꯃꯟ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯊꯥꯖ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯝꯌꯥꯏ ꯀꯥꯗ ꯃꯄꯥ ꯃꯃꯥꯅ ꯋꯥꯈꯜ ꯇꯥꯗꯅ ꯍꯤꯞꯂꯤꯕꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯝꯃꯤ ꯁꯈꯦꯟꯕꯤ ꯑꯃꯗꯤ ꯕꯤꯃꯣꯜꯗꯤ ꯌꯨꯒꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯅ ꯀꯞꯄꯗꯨ ꯇꯥꯔꯝꯗꯦ ꯊꯥꯖꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯍꯧꯗꯣꯛꯂꯨꯗ꯭ꯔꯤ ꯁꯛꯁꯪ ꯇꯝꯅ ꯆꯪꯂꯒ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯑꯅꯤꯅꯅꯤꯀꯣ ꯅꯈꯣꯏꯅ ꯅꯆꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯕꯗꯤ ꯃꯤꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯃꯣꯏꯀꯣ ꯌꯨꯝꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯣꯏꯕ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗꯁꯨ ꯅꯈꯣꯏ ꯀꯔꯤꯃꯇ ꯈꯟꯗꯕ ꯉꯝꯕꯣꯏꯌꯨꯀꯣ ꯅꯆꯥ ꯉꯁꯤꯗꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯉꯁꯤꯗꯤ ꯅꯆꯥꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯁꯥꯞ ꯇꯧꯕ ꯉꯝꯂꯒꯅꯤ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯏꯃꯥ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ ꯑꯗꯨꯅ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯑꯅꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯕ ꯉꯝꯗꯕ ꯑꯣꯏꯌꯨꯀꯣ ꯅꯆꯥꯅ ꯁꯥꯞ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯅꯆꯥ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯅꯆꯥ ꯑꯁꯨꯝꯅ ꯏꯖꯠ ꯂꯩꯇꯅ ꯍꯤꯡꯒꯗꯣꯏ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯅꯆꯥ ꯆꯠꯆꯔꯤꯀꯣ ꯏꯃꯥ ꯕꯥꯕꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯥ ꯕꯥꯕꯥꯕꯨ 이미치는 배나 먹다기 남겠고 이마 바바 ꯊꯥꯖ ꯃꯃꯥ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯊꯟꯇ ꯊꯥꯡꯅ ꯃꯕꯨꯛꯇ ꯊꯤꯟꯖꯤꯟꯖꯔꯝꯃꯤ ꯊꯥꯖ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯤꯃꯣꯜ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯕꯤꯃꯣꯜ ꯄꯥꯈꯠꯅ 이자 되비 타자 이자 그이더라게 시디 잉악다니나 타자 이빠기 타자 그리는 낭가 더위바시보 낭보 낭기 바바마디 마다 아도 항나 와라오라브라 낭보 이빨레레세 호갈로 이자미 빠고세 ꯕꯤꯃꯣꯜꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯈꯦꯟꯕꯤ ꯃꯃꯤꯠ ꯐꯥꯒ꯭ꯂꯤ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯈꯦꯟꯕꯤ ꯃꯇꯨ ꯆꯨꯡꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨꯁꯦ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯃꯤꯠ ꯄꯥꯡꯉꯨꯁꯦ ꯏꯃꯥ ꯅꯪꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯔꯣꯏꯁꯦ ꯍꯧꯒꯠꯂꯣ 이자부 이마다 양도 와라우라브로 이마 랄르세 호gatlo 마마 너자누비세 에코이부터 독도를 짰크레네 마학 에코이데 양도 와라우크레네 에코이네 거부 따라루예 마학 쿰락다루이 마마 이자 타자세 마바이나 이자마 탄다니 칸든 너미 타급 잉저리면
ngasi mapai bu suwadakre mahak ekhoi bu thadoktu ne chatkre ni mama kari madu yaruye oithokpa yaruye aigi chahing aigi chaga shudodi aigi chadi aigi thajane ekhoi gi marakta thaja oina top thin ngali bine mahak shudodi bema se imane ko bu sitabro hogatlase yengba ngamdre sakhenbi gi matawadu phana phattaba thabak tawrurabasu phana ngaururabasu machabu mama mapana nungsidaba leiti aduna sakhenbi machagi matawadu ubada angaubigum laimai tharo tharo onduna kablami makhoi gi mungasi lekai miyamna yadaba hainadaba oibana makhoi na kapli lauriba adu kanana sutara basu sangbiraklamde bimona mama to ose ija thajase ekhoi de ko ba khumlaknaroye yaroi makhoi papa ija sakhiba yaruye masi pumnamakse aina thogan mangaktan aina phattabali chachatpa nupi mo oibagi ibong koituna ija yeksinduna mapure bagi seba tawduna leigadaba aina ija ba karisu thausaradre ipure ba nahak pasu ikhada thamge ninglure ayamda lale makhoi papa ayam tabine ai asi hairaga sakhenbi marai baktu leibakta mathanda thengjinjai matawaduna bimona pakhatladuna hai mama karino nangna tawribasibo masi pumnamakse aigi si ira leine aisu nupa mo oina tawpham thokpa tawdana nangna haibada yaduna induna lakibana maram oiduna ngasi aikhoina asumna thoklibanine mase isora aikhoina piba cheiraknine mama aikoi mase harau na laushin batai ni mama yaroi madu yaroi aidati pumnamak phange adubu ai ki chadi mama ibu thadoktu ne chatkibe yaroye madu hoithokpa yaroye mama toklu nasadu waran si ija thajase mahakki thawaina aikoi gi nakta leibada ingna chikna leiba phangjadrabasu lairam lendadi ingna chikna leiba oijarasul ija thoi ipa gi thaja ipa ne ngasi phawbada ija gi ming phawba kaudana nuksina ija na pum hen pum thoi bini haidun ipa na thoi haina kobani ko ija gi thawaina lairam lenda ingna chikna nungaina leiba oyu ko ipa gi meba phattaba thabak tawba mina phattaba phol phangi haibaduni sakhenbi amadi bimol yum amagi ahal lama oibagi lainingduna yum ningthina koiduna leitabana maram oiduna nupa nupi punna sana yunaibadagi ngasidi makhoigi macha makhoigi thawai mangni khanjariba macha nupina mafam marang khangdana punchi loikibani adubu punimagi machadi mamana ningthina janalun chatakpi tambibana maram oiduna kanagumba mi amatana aranba thabak tawba ngamlamde amadi aranba tawge haina khanba phaw ngamlamde punima amadi thoisu pawpumba tarami adubu makhoina changluba matamda nganglakhiba cheirakhiba mayam aduna makhoida natana lekai ki mi amata makhoi ki awaba adubu hangba phawba lakhiramde asumna bimol amadi sakhenbi machanupi leikhitabagi tongda wakhal taraktuna yum amagi ahal ama oina chapchana yum pankhirami amadi makhoina tawruriba phattaba pumnamak lale khanglaktuna wakhal tana amadi punchigi oina ningamdaba amaga loinana hingkhirami